Hello mayam ngasi video da mayam botar nok chere ngam shilpi ado mayam ngasi je khoi Sylhet ta necha nga pi jabai chatpani ado mayam video shelo dibaw ingbiu yam na ngali bani na hoji lechin ju phajana tha yam na su ingi aduga dukan ching si ju amata hangdri ado mayam ngasi video she khara budi kuire thani ro mangini ado khoi necha hoji nupa macha ma phange do numit chiga khoi ai gai bokcha ka ngata na pung taruk ki mang dagi thoye aduga khoi som side ha badi khoi katabil dagi aduga som gi adampur rom daina mamo ga nini ga laktoini ado mayam khoi na chatori lambi je map toina enghan ke ko mayam khoi ki katabil temple dagi hoji ki Shibganj ꯃꯐꯝꯗ ꯆꯠꯇꯣꯏꯁꯦ 83 ꯀꯤꯂꯣꯃꯤꯇꯔ ꯔꯣꯝ ꯂꯥꯞꯄꯤ 2 hours 19 minutes ꯇꯅꯦꯕ ꯌꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯜꯂꯦ ꯑꯗꯨꯒ ꯀꯥꯔꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠꯄꯅꯤ ꯁꯣꯝꯗꯒꯤ ꯎꯄꯣꯖꯦꯂꯥ ꯔꯣꯝꯗꯒꯤ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯃꯧꯂꯣꯏ ꯕꯖꯥꯔ ꯁꯥꯏꯗꯇꯒꯤ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯝꯕꯤꯁꯤꯗꯤ ꯂꯣꯏꯅꯃꯛꯇꯤ ꯎꯍꯜꯂꯔꯣꯏꯒꯦ ꯃꯌꯥꯝ ꯌꯧꯔꯒ ꯑꯣꯏꯅ ꯎꯍꯜꯂꯛꯑꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯒꯥꯔꯤ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯀꯥꯔ ꯂꯥꯏꯇꯦꯁ ꯁꯤꯒꯨꯝꯕꯗ ꯆꯠꯄꯁꯦ ꯀꯣꯛ ꯈꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯣꯡꯃ ꯃꯃꯥꯡꯗ ꯍꯤꯗꯥꯛꯀ ꯆꯥꯁꯜꯂꯒ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯇꯣ ꯑꯩꯈꯣꯏ ꯃꯥꯡꯗ ꯆꯦꯟꯕ ꯇꯨꯔꯦꯟꯗꯣ ꯑꯗꯨ ꯇꯨꯔꯦꯟꯗꯨꯅꯦꯕ ꯁꯤꯁꯦ ꯁ꯭ꯋꯤꯠꯁꯒꯦꯠ ꯀꯧꯔꯤ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯟꯅꯁꯨ ꯀꯣꯏꯕ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯅꯣꯡꯃ ꯀꯣꯏꯕ ꯂꯥꯛꯑꯒ ꯃꯌꯥꯝꯗ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗ ꯍꯥꯏꯔꯤꯗꯨꯅꯦ ꯑꯩ ꯒꯥꯔꯤ ꯇꯣꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯔꯗꯤ ꯑꯗꯨꯅ ꯏꯁꯩ ꯇꯥꯔꯒ ꯑꯣꯏꯅ ꯆꯠꯂꯦ ꯑꯍꯥꯟꯕꯗ ꯏꯁꯩꯃꯨꯛ ꯉꯥꯏꯍꯥꯛ ꯇꯥꯔꯦ ꯑꯗꯨꯒ ꯃꯤꯠꯃꯨꯛ ꯉꯥꯏꯍꯥꯛ ꯎꯏꯁꯜꯂꯦ ꯑꯗꯨꯒ ꯏꯁꯩꯃꯨꯛ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯈꯥꯡꯉꯒ ꯆꯠꯂꯕ ꯍꯥꯏꯇꯥꯔꯦ ꯌꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯌꯧꯔ ꯃꯈꯥꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯍꯜꯂꯛꯇꯣꯏꯕ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯤꯠꯁꯦ ꯑꯃꯨꯛ ꯎꯏꯁꯜꯂꯤ ꯑꯃꯨꯛ ꯄꯥꯡꯊꯣꯛꯅꯕ ꯌꯦꯡꯉꯤ ꯌꯧꯔꯕ ꯍꯥꯏꯅ ꯌꯧꯕ ꯅꯥꯏꯗꯦ ꯑꯗꯨꯝ ꯂꯩꯔꯦ Sylhet ꯃꯅꯨꯡ ꯆꯪꯉꯦ ꯍꯧꯖꯤꯛ ꯈꯔ ꯆꯠꯂꯒꯕꯨꯗꯤ ꯌꯧꯔꯅꯤ 10 minutes ꯔꯣꯝꯇ ꯉꯥꯏꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯝꯁꯤꯗꯤ ꯄꯨꯡ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯁꯤꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯦ ꯅꯦꯆꯥꯒꯤ ꯆꯥꯅꯤꯡꯕ ꯐ꯭ꯔꯨꯠꯁ ꯈꯔ ꯂꯩꯕꯩꯗꯃꯛꯇ ꯑꯗꯣ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯌꯧꯔꯦ ꯒꯦꯠꯇ ꯌꯧꯔꯒ ꯑꯗꯣ ꯄꯣꯠ ꯆꯩ ꯀꯩ ꯀꯔꯥ ꯑꯃ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯌꯧꯔ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯥ ꯊꯛꯑꯦ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇ ꯅꯦꯅꯦꯒꯤ ꯈꯪꯅꯕ ꯌꯨꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯤ Sylhet ꯃꯅꯨꯡꯗꯅꯦ ꯍꯥꯏꯕ ꯁꯤꯁꯨ ꯁꯨꯝ Shibganj ꯃꯅꯨꯡꯗꯅꯤ ꯑꯣꯏꯗꯣꯏꯁꯦ ꯑꯣ ꯕꯥꯏ ꯗ ꯋꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯁꯦ Shibganjꯇꯅꯤ ꯃꯤꯇꯩ ꯂꯩꯀꯥꯏꯗ ꯑꯗꯨꯒ ꯆꯠꯂꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯀ꯭ꯌꯨꯠ ꯄꯄꯤ ꯑꯅꯤꯈꯛꯁꯦ ꯎꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯕꯣꯏꯒ ꯂꯥꯎꯔꯒ ꯇꯧꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯆꯥ ꯍꯣꯏꯗ ꯍꯜꯂꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏ ꯑꯗꯣ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯤꯒ ꯑꯩꯈꯣꯏ ꯂꯥꯛꯄꯤꯅꯕ ꯃꯥꯃꯣꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯑꯦ ꯅꯦꯅꯦꯅ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯇ ꯑꯍꯟꯁꯤꯡ ꯆꯥꯅꯔꯤ ꯑꯗꯣ ꯑꯩꯒ ꯅꯦꯅꯦ ꯑꯍꯟꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯂꯨꯛ ꯄꯨꯔꯛꯑꯦ ꯁꯤꯒꯩꯁꯤꯒ ꯃꯊꯦꯜ ꯌꯥꯎꯔꯤꯁꯦ ꯆꯥꯛꯇꯤ ꯂꯩꯔꯦ ꯍꯋꯥꯏ ꯉꯥ ꯃꯊꯦꯜ 2 ꯑꯗꯨꯒ ꯈꯥꯖꯤꯡ ꯊꯣꯡꯕ ꯉꯥꯒ ꯉꯧꯕ ꯉꯧꯊꯣꯡ ꯁꯤꯡꯖꯨ ꯂꯩꯔꯦ ꯂꯦꯕꯨ ꯂꯩꯔꯦ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯈꯥꯖꯤꯡ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯆꯥꯅ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯗ ꯑꯣꯏꯅ ꯈꯥꯖꯤꯡ ꯊꯣꯡꯕꯁꯦ ꯎꯕꯁꯤꯒ ꯇꯤꯟ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯈꯥꯖꯤꯡ ꯊꯣꯡꯕꯗ ꯋꯥꯎ ꯀꯅꯥꯅꯕꯨ ꯊꯣꯡꯉꯤꯕ ꯈꯪꯗꯦ ꯌꯥꯝꯅꯗꯤ ꯍꯥꯎꯔꯦ ꯑꯇꯩ ꯃꯊꯦꯜꯁꯨ ꯍꯥꯎꯔꯦ ꯕꯠ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯔꯦ ꯁꯤ ꯃꯊꯦꯜꯁꯤꯃ ꯁꯤꯒꯗꯤ ꯈꯨꯡꯒꯪ ꯅꯠꯇꯕꯅꯤ나 ꯌꯥꯝꯅꯁꯨ ꯏꯪꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯐꯦꯟꯁꯨ ꯑꯗꯨꯝ ꯊꯥꯔꯤ ꯈꯨꯟꯗꯒ ꯑꯣꯏꯔꯗꯤ ꯏꯪꯕꯅ ꯁꯤꯔꯅꯤ ꯑꯩ ꯍꯥꯟꯅ ꯆꯥꯛ ꯇꯣꯛꯑꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯀꯥꯅ ꯐꯝꯅ ꯉꯥꯏꯅ ꯂꯩꯔꯦ ꯃꯣꯏ ꯆꯥꯛ ꯆꯥꯅꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗ꯭ꯔꯤ ꯉꯥ ꯄꯤꯖ ꯂꯥꯛꯄ ꯅꯦꯆꯥ ꯍꯥꯏꯗꯣ ꯅꯦꯆꯥꯁꯤꯒ ꯂꯩꯔꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯁꯥꯔꯊꯣꯛꯁꯤꯒ ꯂꯩꯔꯦ ꯂꯣꯌꯨꯝꯕꯁꯨ ꯀꯧꯔꯤ ꯑꯗꯣ ꯅꯦꯅꯦꯒ ꯂꯣꯌꯨꯝꯕꯒ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯥꯃꯣꯒ ꯍꯧꯖꯤꯛ ꯐꯥꯎꯅ ꯐꯖꯅ ꯎꯅꯗ꯭ꯔꯤ ꯃꯥꯃꯣꯁꯨ ꯚꯤꯗꯤꯑꯣꯒꯤ ꯂꯥꯁꯇ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯑꯩ ꯁꯤꯒꯩꯁꯤꯒ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯃꯨꯛ ꯍꯤꯞꯄꯦ ꯀꯩꯒꯤꯅꯣ ꯔꯦꯁ ꯂꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀ ꯒꯥꯔꯤ ꯇꯣꯡꯗꯣꯏꯗꯣ ꯈꯟꯕꯗ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯅꯥꯕ ꯍꯧꯒꯠꯂꯛꯇꯣꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯏꯕꯣꯛ ꯑꯩꯈꯣꯏ ꯁꯤꯒ ꯉꯥ ꯄꯤꯖꯕ ꯁꯨꯃꯥꯏꯅ ꯆꯠꯅꯕꯁꯦ ꯑꯗꯨꯝ ꯐꯤꯔꯣꯟ ꯑꯃ ꯇꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯦꯆꯥꯒ ꯃꯥꯃꯣꯒꯅꯁꯨ ꯑꯩꯒꯤ ꯌꯥꯝ ꯐꯖꯕ ꯃꯆꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨ ꯍꯥꯏꯗꯤ ꯂꯦꯅꯤꯟ ꯁꯨꯠ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯇꯝꯕꯤꯔꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯗꯨꯒ ꯏꯕꯣꯛꯆꯥ ꯍꯣꯏ ꯅꯦꯅꯦ ꯍꯣꯏꯗꯁꯨ ꯇꯝꯃꯦ ꯐꯤꯔꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯄꯩ ꯊꯣꯛꯂꯦ ꯁꯤꯒ ꯅꯦꯆꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯃꯥꯃꯣ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯊꯤꯟꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯤꯐꯥꯎꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯒꯥꯔꯤ ꯇꯣꯡꯕꯒꯤ ꯃꯈꯥꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯂꯝꯕꯤꯗ ꯌꯨꯝ ꯌꯧꯕꯗ ꯑꯗꯨꯝ ꯄꯨꯡ 9 ꯃꯈꯥꯏ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯦꯟ ꯕꯥꯏ